आकाशवाणी इम्फाल नोलिनी देवी न पाउ पजरी Assam Rifles na sinduna Resurgent Manipur Framework for Stability and Sustained Growth haiba hiramda seminar ama hauze Imphal gi City Convention Center da pangthokli. Therumasi Rajapal Ajay Kumar Bhala na haudoki. Therun tuda wangang bada Rajapal na hai. Sarkar tungan belup sing Security Force amati miyam na punna hona minaduna Raja sida tapna tangdulay taba phibam hanjilakli. Rajapal na hai. Raja sida mapung paraba tungkoiba santi purak na bahot na bada ngangkay paring sing ning tina yang sindu na ngaksan bagi tabak kankathan ba narcotics samasung hingsa gi tawdok sing ning tina laksin bagi tangay fadabalay. Raja pan hai Bharat ki awang nupok lomdam sing mapung pana sakwat pa purak bada santi layba amati sakwat pa Manipur ama ohen bagi tangay fadabalay. Tungkoiba santi apabalengak sasan nahasingda ahenba sakti piba infrastructure singning thina semgatpana Manipur gi tungi laibak lepangum kani. Seminar asida plenary session ahum thokna khaidoktuna tungan ba akhang ahi singna wangangli. Shawbam Ibo Pisak Singh Manipur Electricity Regulatory Commission gi chairman oina ngasi Rajapal Ajay Kumar Bhala na wasak lokre. I confirm, having been appointed chairperson of the Manipur State Electricity Regulatory Commission, do swear in the name of God and do solemnly affirm that I shall bear true faith and allegiance to the Constitution of India as by law established, that I shall uphold the sovereignty and integrity of India, that I shall duly and faithfully and to the best of my ability, knowledge and judgment perform the duties of my office without fear or favor, affection or ill will, and that I will uphold the Constitution and the law of the land. I do swear in the name of God and solemnly affirm that I shall not directly communicate or reveal to any person. Wasak lupagi thorum Imphal gi log Bhavan gi darbar hall da pangthokhi. Thorum du da chief secretary yauna makok thongba official sing saruk yakhi. Manipur State Commission for Women, DM Community College, DM College of Science, Amazon CISS Unit, Imphal, Airport na puna sinduna, Empowerment through Education and Legal Literacy ki matangda, ngasino mag-oiba Capacity Building Program ama pangtokre. DM Community College ki hall da pangtoki ba tawrum aduda, Manipur State Commission for Women ki chairperson T.H. Diningpam Monchang, DM College of Science ki principal Professor K.S.S. Birbal Singh yauna, tungan ba akang hay sing na wangang ki. Tharumatuki saruk ama oina technical session amaju pangtokhi. Griha Mantri Amit Shah na Gujarat ki Gandhinagar ki Mansarda leba Art and Commerce College ki nauna saba sports complex ama sangakre. Sri Shah na Raija ki Science Samsung Technology Bibha ki makada Petapur nauna sagadaba BSL4 Biotechnology Research Center ki urek puyung sutamgani. Griha Mantri ki numit humni ki Gujarat khongchet manungda Raija ki tungan ba mafam singda paikhatpa chakwat thorang ki project sing sangagani kharagina urek puyung tamgani. Sri Shah na Uttarayan kumaida su saruk yakani. Sangsad ki budget mipam tha asigi kunipan taki hauragani. Kendra ki budget lisingani kuntaruk kuntaret na mathang thagi amata sel to mantri Nirmala Sitharaman puthokani. Budget puthokpan numita Rashtrapati Draupadi Murmu na Lok Sabha amasung Rajya Sabha da wangangani. Budget mipam asigi ahanba tangkak na tha asigi kunipan taki mathang thagi 16 phawba sathagani. Aduga anisuba tangkak na March 9 dagi April 2 phawba pangthokani. Mipam asida punna sitting kuntra leigani. Kendra ki Atomic Energy of India ki Raja Mantri Dr. Jitendra Singh na haidi Viksit Bharat Ji Ramji ek na khungangda leiba yumthong singgi sahi amada numit 115 ni thabak pigani masi hanadi sahi amada supnatagi numit 100 ni khaktamak pirambani wafam asi mantri na New Delhi da pangthokpa pawgi mipam amada phungdokhibani. Mantri na hai scheme asigi makhada lawrok panthada lawmi singi damak ahenba numit humpu ni su thabak pigani. Ek asina khungangda ithai lokhong amadi infrastructure sing phagathanna basu sarkar na pandam thamli. Mapan thorum Mantri Dr. S. Jaishankar na ngasi BRICS listing ani kuntaruk ki logo amadi website hodokre. BRICS listing ani kuntaruk sahi asida Bharat na yumbu oiduna pangthokadabani. Himachal Pradesh ki Solan jila da mai chakpagi thawdo amada miyoi mari leikidre mangana thiba khangji thawdo asi ngasi ayu anganbada arki da leiba bus stand amagi manakta thokibani pauloi jare.